ngasi numida wairam phongkiba tuan tuan ba manipuri sifong singdagi amasum thokiba thawdo wathok singdagi maruoibi I pausing khongasarga manipur top channel ki mekedi gi myamna thamjagi hanbada aina miyam gi phanlan Sijinaramlaba RTI thabiyu Bishorjit thungju part 1 panchayat igar khetrigaw block na sinduna kawa lamdaibung da leiba lamdaibung community hall da panchayat gar hangdokre thoram mesi saruk ya ki power minister tes Bishorjit hai MLA minister oire haituna aina kendra sigi miyam gi phanlan Sijinaramlaba aigi mathakta miyamna RTI thabiyu kendra si chokhat khong thang da mangjil thana sangsin si hairabadi aibu matam punamakta kendra sigi mihut oina thambiyu sakhat khong thang pamdragana kana no miyam apa mamida bot pi kho amadi yena bi kho adubu aidi matam punamakta miyam gi damak thabak tokigani kendra sigi sakhat thorang leptana tokigani kendra asigi aina tawriba mayam asida miyam na pendabadi gi aibu ngang bana maram oiduna aingonda nuaitaba matek phawkibasi yauhan bigano Gram Panchayat gar asi khwaidigi maruoiba mani adubu miyamnadi panchayat haina adumak haine adubu masi karino haibidi ikhang khangnadaba dawna tawi rural area da panchayat ras haibisi yamna maruoi maduda leiriba pradana mande member singna masigi matangda yamna maruoiba khanganingi member amasum pradana thabak ningthina tawduna panchayati ras adubu singbat kadoribani panchayati ras na tawgodoribasi mafam amagi plan sembada coordinate tawibani masi yamna maru oibani loinana laidiba panchayat gar ama haibasi aikhoigi institution ni atai kendra asigi laidiba panchayat gar singasi aina hanglubada yamna toina phami hai panchayat gar phambasi panchayat aduna koliba mafam sing sokha thorangi dama khanana ba phamani aduga gram sabha haibisina sokha thorang tawgadaba mafam adugi kari awat apa lei habadu khanabani aikhoi masida tawnariba sidi gram sabha gi maru oiba mi lakpagi muta member masing hena yame gram sabha haibisi panchayat amagi khwaidigi maru oi haikenasu pausna phongdorakli atopa pawmana pauksi singna lenga ki mathaka thamlamba athing balak thokre manipur lenga na advertisement bill pithokta baga mari leinana manipur gi leiriba media fraternity na manipur lenga kamari leinaba I pausing gi mathaka sathariba boycott ki khongjang handokna ba warep lokre hiramasi gi mari leinana amju gi president W samjai MSJU gi president Peter Adani amadi EGM gi president KS Khogendra na punna thadurakpa sirol amada lenga ki mathaka thamlamba thingbasing lakthokna ba warep adu publisher sing media organization sing amju EGM amadi MSJU gi mute singna IPR Minister Sapam Ranjan Galoina Pamkiba mi Pamada Lokibani, Sit Minister N Berena, Initiate Tauduna Pangtokiba mi Pamaduda, Lenga Kituan Department sing the Lady Balupa Kuror Kiagi pending bill singamari Renava, issue sing Matana Kananaki. Bipamadugi Manungsana, IPR Minister Sapam Ranjan Maki Makada Lady Department sing Maruoina. NRHM gi oina atupumatamda bill sing thadokna ba thabak lokhat paukre haibawa fam thamkibaga loinana mangna ma ki officer singa loinana mi pham ama pangthoktuna lokhat pya ba thaudang khudimang lokhatlagani hainasu media gi miyoi singa thajaba pikibaga loinana media gi mekedi gi minister matam khara pibina ba appeal tawki haidi sirol aduna makha taraduna hiramsigi matangna media kangbu singoiba apun mi pham ama phamduna manipur lenga kamari leinaba I pauk singi mathakta thamnamba athingbadu ngasidagi lakthokna ba warep laukhibene hanesu pauksna palakli atopa paw madana masakhangdaba asiwa haksang ama taukharakle ngasinungthil pung anirom taba matamna irilbung police station gi manungsana leiba Imphal Torelda masakhangdaba nupa ama taukharakpadigi kyamgai thongda miyamna thengnakhre haidi masakhangdriba asiwa haksang do thong adugi mayai thangba Zagada panduna leiba hapu marakta panduna leirambani haidi miyamna police ta paw piraba matung police laktuna nungthil pung marirom tabada rakhatkre masak khangdaba asiwa haksang adugi masadu yengbada mitai mali amasum night ki khungup amatungi dagre masugi khongrauk seli ut masugi furit khudang ason be malli ma ki haksang adu patapum tharam le haini supausna palakli atopa paw madana Kaksing district ki BJP office nauna hangdokre BJP Kaksing district ko ebo office ama Kaksing bazar khunya laikai ringa sinauna hangdokre hairi ngasi office nauna hangdokpagi thoram asida BJP Manipur state ki general secretary organization gi thawpuri bati Premanda Singha district asigi president gi thawpuri ba U Ibomsa Singha MP Not Singha madi S Bira Devina
President's members in Saruk Yaki Bagaloina district Sigi BJP gi Karamikata Kas Yaki. Ngasigi Taramasiga Mari Lena Ti Premanda Singhana Pongdokibeda BJP SCP3 be the quiet of a political party among Wedivini. Masigi Karmik Kurod Taraganipan Hina Ladivini. Manipur ki administration ga BJP ki administration gi yamna khene Manipur BJP ki district office taragani thu leiri bani hauji district asigi mandal mari leibada mandal anida MLA leiduna district asidasu mapangal kanan leiri bani office ase hangdokla bani na hena mapangal kalak lagani habigi thajabadu thamki hadak ikoi dana pangthok lagadaba ULB gi election asidasu local body singi lenga si BJP gi lenga ngakta lakhanana bo hotna minaduna BJP bu hena mapangal kanana bo hotna minasi hainasu karmi karta singnasu mang appeal torakhi loishilak poina to papa mana technology sijinaduna ngami singi phibam phagat hanana ba MOU khuye pinakre birthim nar fishermen's developments cooperative limited khaposang bam Bishnupur Manipur MSCS Government of India na Central Institute of Fisheries Technology Government of India ga loinana April 19 na Memorandum of Understanding ama Barathimana ko gi members sing emasum stakeholders sing aduga fish farmers sing amadi fishermen community gi development aduga welfare gi damak thabak paikhatnaba khuyek pinakre Yana world the Central Institute of Fisheries Technology Government of India Kosina Society Welfare Gidama Small Scale Unit Haudoktuna Ngagi Magun Labor Potok Hengat Hananaba Technological Demonstration Tauba Aduga Manipur Aduga Nagaland gi members sing stakeholders sing skill based training program Satabamadi Intellectual Property Rights Ngakna Barathimana Kona Potok Potokpa Yuan Bra Satnana Buwafum Yauri MOU do Professor Dr. Ramando Kundrakpam, Chairman Bharathimanako, MCS Government of India Duga, Director of ICAR CIFT Government of India Gimarak to Kuyak Pinaki, Dr. Lilain Dr. Pravin Putrans ADG Marine Fisheries ICAR Government of India Naideli Dr. Mahanti Head and Principal Scientist Food Processing ICAR ICAFT Dr. Githalakshmi Principal Scientist Food Processing ICAR CIFT Aduga Umesh Posapan XGB Member of NFDP Government of India Sargyaki Haina Thengna Tadorokpa Sirul Suhairi Haina Paoxna Fundorokli Adu Mam Pathoksa Visita Sukipulan Kibi Oros Mamna Nakpi gini tuga matam ge ba marui bi pauk su myam de lep late an update pizar kana su channel sigi make digi myam gi from the tamzadi and who's going to the myam matang se kainer sin thank you